Matam khara gap leiruba matungda anauba video amada amukka hana tharam lokjari ngasi su fake khara puna miyang tabinasi matamangan da video si hojilasi yanan bada handak ta pangthokkiba research amagi matungina aikoi malem asida leiriba miyu asigi 91% di aikoina best friend ni haiba aikoi yamna luna khanjaba marupsing asiga nagna chanana punna harauna leibina badu fangde haina fongdokli Karigumba adom ki best friend sing aduga punna laibinaba fangba taragadi hojiksu adom maraibak faba miyoy sing aduni masigi mari leinaba psychological fake amada karigumba aikogi friendship asina sahi taret hen kiba taragadi miyoy ani dugi marakta fana saunaba natragana fana nungaina daba leiba taragasu makogi friendship adu kaidawnungda manglaroi punsi supagi lifetime oiragani haina fungdokli adom su asigumlaba marupsing leibiba taragadi comment section da suksoisoidana mention tobiramu Matang asina aikoi miyoibagi fake da aikoi miyoiba si harauba natragana nungaitaba matamda mittagi pita aduna kappi psychology gi matung inadi karigumba kapliba aduna haraubagi maramna kappa taragadi ahanba tarakadoriba pi adu ye thangba mit asidagi hana tai aduga karigumba nungaitaba thamoisokna kappa taragadi ahanba tarakadoriba pi adu oi thangba mittagi tai haina fungdogli hairiba wafam asida adomodongi karimot leibage adom try tawduna chumi natraga lali haibadu comment section da fongdok piba yagani matang asina aikoiga mari leinadaba amasung natragana nauna thingnaba miyoi amada mahakna tawriba thabak adu da aikoina saubagi maramsi psychology gi matugina marom ahumdagi hena leite an maramda hairiba miyoi aduna tawriba thabak adu isa nadi pamjaba adubu tawbudi ngamdaba natragana mahakna tawriba thabak adu pamdaba ani subadana hairiba miyoi aduna Kumang yamna sausin kiba aikoidagi personality da natragana lanthumda oiragasu yamna henba ama natragana ahum suba asina masagi mina tawba thaba khudingmakta khuku kamganba masagi pangsawda saujaba miyoi ama oiba ma maram ahum sini psychology na piriba si maram aduna adom da kanagumba miyoi singna negative oiba wafam sing phongdorokpa matamda yamna hena khanjin birugunu hairiba kanglop asigi miyoi asi oirambasu yai Matang asina adom khwaidagi pamjaba isei sing adu kaidawnungda alarm gi ringtone oina thambiganu maramdi aikoi miyoibana khwaidagi yamna hainadaba asi aikogi alarm da khonglakliba tone adubuni haina fongdokli ngasigi oina aroibada wafum amatanga thamjage madudi kanagumba miyoi amana adom adomsi yamna hongkhre haina hairakpa taragadi adomna makoigi damakta tawramba makoina pamjaba thabaksing adu haujikti tawba lepkhre na hairibani Adom ki punsini isa ki khutta loina leiba ngaktani ngasi oinadi video si mata si losinjarage anauba amada amukka na thengnarasi